Akasbani Imphal Wahengbam Rajesh na pau pajari ahanbada maroiba pau Kudongthiba thorokpa matamda miyamna matau karamna sexual thorang lokhatkadagi haibagi matangda ngasi Imphal West jila yauna leibak asigi jila chani nifu marida mock drill pangthoklagani Bharat Lanmina Operation Sindur chathaduna terroristing gi mathakta landakre amasung Pradhan Mantri Narendra Modi ni hairi Bharat pu commercial hub amasung lalon itiki mafam ama oinaba manglomda changsilli Leibak astil leiriba nagarik sing masa ngakthok chanaba kendra raija singda mock drill pangthoknaba khangan kibagi matungina ngasi leibak asigi jila chani nifu marida mock drill pangthoklagani Akasbani paumin hai civil defense exercise pangthokpana misam miyam sing ngakthok chanaba thaurang sing paikhatnabani mock drill asina nongtaktagi landarakpa air raid warning pirakpa matamda kaya yamna kana hangani Indian Air Force ka hotline natraga radio communication link mapungphana pangthokpa yabra haibna singba yengsingani mock drill exercise asida misam miyam amasung Mahiroi singbo karigumba attack chatharpa matamda masa maromdom karam tawna ngakthok chagadage haibadu yauri masigi mathakta mai pumamang khraba matamda kari sexual thorang lokhakadage attack torko matamda lebak asigi maru oiba mafam sing karamna uhandana thamgani haibana singba sing yauri Manipur dasu Operation Avyas haina mingthonba raija thaki mock drill amang asi nungthil pung mari taba matamda Imphal da pangthoklagani Imphal West Jila gi Deputy Commissioner Mayanglambam Rajkumar Singh topa cherol amana hai nongthaktagi landarakpa amadi atei thokdok sing thorko matamda karam tawna sexual thorang lokhakadagi haibadugi damak mock drill asi pangthokpani mock drill asi Johnston Higher Secondary School State Museum BT Park Polo Ground amasung Directorate of Fire Service ki mafam sing da pangthokkani cherol dun hai mock drill pangthok ngai matamda nongtoktagi landara kadore haibagi sexual siren khongba police ki kuthangda miyamda sexinaba lehenba khanganba mi thiba amasung kanbagi operation amangata thoklaba building singdagi miyam hondokpa mai pungut mukhraba matamda matam kharagi oiba hospital sing sengatpa kudong thingai oiba mafam singdagi micham singbu hondoktuna bunker singda thambana singba thorang sing pangthokkani Raijasda ain amasung santi raksa ngak nabagidamak security force na sing amasung tampaki mafam singda thihumbagi thabak leptana chathari Manipur Police Control Room na thopa cherol man hai Thobal Jila gi Thobal Police Station gi manung chanba wangjing tekchamda thihumbagi thabak chathabada magazine yawba 303 rifle ama 9mm pistol ani hand grenade ama kapayariba nomai maru sing wireless set amadi atei polong kya fanglei Raijasigi mafam kya da miyam amadi sarkar gi karmachari singdagi sel khaiba sing phana bagidamak akaknaba pawgi matungina ti humagi thabak leptana chathari masigi saruk amo oinang arang Imphal East Jilagi Andro Police Station gi manung chanba Andro Kumangi chingthaktagi KYKL gi Sorepa group ki mioi ani fare Imphal East Jilagi Irilbung Police Station gi manung chanba Khongman Khangembam Leirak Zone 5 tagi KCP apunbagi mioi ama phaki numit asimaktada Thawal Jilagi Yaripok Police Station gi manung chanba Yaripok Bazar dagi RPF PL gi mioi ama fare hari Haukiba ningtokaba numitana Kaksing Jilagi Hianglam Police Station gi manung chanba Wabagai Lamkhai Bazar dagi KCP PWG gi mioi ama phaki Manipur Police Traffic Control Wing na sahi asigi January digi April phawada traffic in niyom thubag bagidamak chalan oina lupa koti ama lakh humudra mari lising marfunipan chatruk khongat pangamle hairi Raija sigi tongan mafam singdagi huran kiba gari tarataruk Manipur Police na phagat pangamle masigi matakta gari humpu mapanda naplamba tinted glass sing lokthokre Manipur gi Raijapal Ajay Kumar Bhala na ngasi Chandel Jila da chatkani District Administration Chandel na sinduna pangthokkodaba thoramda Raijapal na District Library Chandel amasung Jila asigi oiba Manipur IT Center sangagani DC Office Complex Mini Secretary da pangthokpa thoram amada Raijapal na District Level Officer sing amadi mafam madugi Civil Society Organization singa wari sanagani tabiriba pawasi Akasbani Imphal digini Pakistan amasung Pakistan occupied Kashmir dagi Bharat attack chatharakpa terrorist singi mathakta ngarang Bharat Lamina Operation Sindur chathakre Kendra gi ngaksel mantraloin hai Pakistani military gi mafam sing amata sohanda duna chathakiba operation aduda terrorist sing na leiba mafam mapan amangata thonki Handakta Jammu amasung Kashmir gi Pahalgam da terrorist sing na attack chathaduna Nepali macha ama yauna Bharat macha kunmanga hatkraba matung Kendra Sarkar na operation asi chathakibani Operation Sindur mai pangna chathakibada ngaksel mantri Rajnath Singh amasung Manipur gi hanagi Mukhya Mantri N Birena Bharat Lanmibu thagatpa phongdorokli Operation Sindur gi matangna ngasi pawgi mifam ama pangthokkani hari Amoromda haukiba ahing nongyai da ngamkhai da leba Pakistan
Lanmina yaw nomai kapsilakre Jammu Kashmir gi line of control paring da kapsilakiba aduda misam ani siki Bharat Lanmin su chapchana kut hanki hari Pradhan Mantri Narendra Modi ne hari Bharat pu commercial hub amasung lalon itiki mafam ama oinaba manglom da changsilli Bharat amasung United Kingdom gi marakta free trade agreement sahi tawnakiba adubu thagatpa phongdol oduna Pradhan Mantri ne hai yana warol asina semilon gi thabak thorom hena phaganhan baga loinana Bharat ki karbar wala sing amasung MSME singda chawna khudong chaba piragani Nai Delhi da TV channel amada wangang aduna Pradhan Mantri ne hai Bharat na United Arab Emirates Australia amasung Mauritius ka lalon itiki matangda yana warol kaya marum sahi tawnare mang hai Bharat na malem gi leba kaya ga samnaduna thabak tawri पहले भारत के हक का पानी भी बाहर जा रहा था अब भारत का पानी भारत के हक में बहेगा भारत के हक में रुकेगा और भारत के ही काम आएगा Handakta Mumbai da loisingkiba World Audio Visual Entertainment Summit Webs ki matang da Pradhan Mantri ne hai media entertainment amasung creative industry gi lamda thabak toriba malem gi yamla bimyu kyana thoram adu da saruk yakhi haukiba sahi ahum asda YouTube na Bharat khakta dagi lupa koti lising kunmatoi hena tanki Kelo India Youth Games da Maharashtra na sanagi takman taruk yauna takman tarama panphangduna medal teligi khwaigi makokta lairi Rajasthan na sanagi taruk lupagi ama amasung senjengi ama phangduna ani subada Karnataka na sanagi manga puna takman taranipan phangduna ahum suba mafam da lairi ngarang sanakiba football da Jharkhand na Delhi bu panjal ama sinoda amasung Mizoram na Bihar bu panjal taruk ama da thoiki archery gi final matching ngasi sanagani ngasi phongba pausi singi maroi pausi gi damak hauji Kshetrimayum Premchand laire Premchand Thagachari Rajesh Sambit Patra Nemsa Unaram Laka Delhi the Hankre MLA Singh came to Bahuna Kre High headline asi Pongnapam Pauchigi Han headline ni Pawasi People's Chronicle dana Kotuna Sambit Patra the separate administration ki demand yauba memorandum pishan kre haina Fong Butenere Pawasi Huyanlan Paudana BJP ki Northeast in charge Sambit Patra Hankre PR Tupchil Laga Lengak Shembri Wapam Amata Palamdre Haina Ahan be headline PD Pawasi Hills Hornbill Express Gunfew Mel Yauna Ngasi Fongba Pauche Ayamada Tuan be headline Piduna Fongnaragli Morning Beldana MLA Kunmathoi Unaramdana Sambit Patra Delida Hankre Haina Ahan be headline PD Huyanlan Paugeni Shub headline asi India ga Pakistan ga lan chongnara gadra haibagi mipaiba ngasi India gi mafam chani yakhai mapan da pangthokadaba mock drill gi manung chana Manipur gi mafam manga dasu pangthokadawri haina phong bu thengnari headline asigi makara sub headline oina nungthil da fire service na khwaidagi hoba emergency siren khongani mock drill gi manung chana bomb pokhaibada asok apan yawbu singlayengani chaklakpa mai fire service na muthatkani haina phong bu thengnare Pawasi tuan mamakal gi headline piduna Paukche ayambadasu phong bu thengnare Sangai Express Manipur gi ahan headline asi honarabasu Imphal di amot akaina pig thali single use plastic kilogram chamri kuntra hena phagat khre mi kulhumdoi warning tokre haina phonglakli Pawasi Sangai Express English edition gi su ahan headline piduna phongli Pahalgam etaki mawonena intelligence report laiki haibagi matangda Congress ke luchingba Malik Arjun Kharge na phongno khre haiba headline asi Imphal Free Press ki ahan headline ni Manipur Pradesh Congress Committee ki anawo president tha asigi manungda khallaba yai haina naharol gi thodang paucheda ani shubu headline piduna phongli Maharashtra Narasingha gi Chani kuntham loi shuba bu kumon pangthokre machoi tanbagi mahutta ireibak kanaba punchonsi haina MP sa jawna phono khiba wafam salebak pausi gi ani shubu headline oiri Tamilong Times ki ahan be headline asi April kuntha da thokiba hingsa gi thodok merlena Peace Committee Tamilong na sinuna Dailong Khul Dugailong Khul amadi Tamilong Khul ahumna santi khuyek pina khre haina phongli Rajesh Thagachari Premchand aroibada maroiba pau Kudong tiba thorokpa matamda miyamna matau karamna sexil thorang lokhotkadagi haibagi matangda ngasi Imphal West Jila yauna leibak asigi jila chani nifu marida mock drill pangthoklagani Bharat Lanmina Operation Sindur chathaduna terroristing gi matakta landakre amasung Pradhan Mantri Narendra Modi na hairi Bharat pu commercial hub amasung lalon itiki mafam ama oinaba manglomda changsilli Paulo jari